Assam ki Karbi Anglong dagi kuki singda Kangan kiba pawa mahana tamina asi Assam ki Karbi Anglong Autonomous Council ki magi dagi kuki singda warning ama pikhary Manipur dagi lanjena na lakpa kuki amatana Assam ki Karbi Anglong da changjapam loba amadi changjapam loduna leiba yaroi haina ngasi Assam ki Karbi Anglong Autonomous Council ki magi dagi kan kiba leikhare asi ki pause tamina asi chinau mayam kuki noi di mafam khudimakta Mioi amataga tina na leiba ngamdabanina na koi gi changjapam haibase leiroi adu pause ana tamina rasi Assam ki Karbi Anglong Autonomous Council ki magi dagi thamaiba wafamse Manipur dagi lanjelakpa kuki refugee sing Karbi Anglong da changjapam lawba yaroi haina tuliram na phongdorakre Manipur da tholiba conflict asina maram oiduna Assam ki Karbi Anglong da kuki refugee sing naron da lanjelaktuna saidangpham lawduna leiba yaroi haina Karbi Anglong Autonomous Council KAAC ki chief executive member tuliram ronghang na phongdokre Ichinaw mayam hauji ki yamna angakpa kuki singi paw mahana tamina rasiko cycle da leiba sarkar gi lam kuki leader singna masagi mingda changhan gare hairi aduga cycle da sarkar na sabiba nursing quarter singsu kuki leader singna thugairaga nursing quarter amani khata ngaire hairi atai henge na kuki leader singna thugairaga masa masagi mingda chanjhalaga aduga leiba sarkar gi lam singdo yonthoga maranai sem gare hairi ba paw se tabada documentic angakpa phawri karigino akhoi gi India gi government na kuki singi mathakta wahi amatang bhauna haiba ngamdri base kirira karigino akhoi di khangjaba ngamdare adubu paw se tamina rasi government na action loba lodaba akhoi di khangba paw se mayam punna akhoi tamina si khangmina si chinaw mayam tatho si adudi paw se आप सभी को नमस्ते। आज फिर से कुकी लोगों का एक नया खुलासा। साइकिल पर कुकी लीडर्स लोगों ने सरकारी जमीन कब्जा कर लिया है और सरकारी नर्सिंग क्वार्टर्स जहां पर सरकार ने बनाकर रखे थे उन सबको तोड़ फोड़ कर कुकी लीडर्स लोगों ने उन सब जमीन और क्वार्टर्स को बेच डाला और अपने अपने प्रॉपर्टी अपने अपने नाम बना लिया है। ये सब कुकी एरिया साइकिल पर हो रहा है। अभी सरकारी जमीन और सरकारी क्वार्टर्स पर कुकी लीडर्स लोगों ने कब्जा कर दिया है। ये हमारे इंडिया के अंदर मणिपुर के अंदर साइकिल पर कुकी लोगों ने अपने मनमानी कर रहे हैं। ये सब मणिपुर के अंदर इंडिया के अंदर हो रहा है। चलिए ये खबर भी सुन लेते हैं। क्या कहे हमारे सरकार कुकी लोगों को कुछ भी कहने से हिचकिचाते क्यों है हमें पता नहीं। Natana Health Staff Singi 7 Finance Commission Santangi Makada Sakiba Quarter Yauna Mankiba Sida Angakwa Pawi Housing Cycle da Health and Nursing Staff Quarter Mari Manga Kakta Ngaire Hingoriba Ataidi Loina Tugairaga Mapamadugi Kuki Leaders Singna Plot Semlaga Yotokre Sakargi Lam Sakargi Quarter Tugairaga Lanai Lam Yonduna Mayum Sariba Singa Sida Kangpopi District Authority na Yingshin Basu Ude CHC Asida Health Department ka mari lainana thadaki ba sanpham tigatpina ba misu hojik pawba poktri hairi duga amuka thadau singi culture festival program tawbai yaroi haina Assam gi Guwahati dagi thingae asigi hairiba pawasina Assam gi Guwahati da April 4 2025 da thadau singi culture festival program ama pangthokone aina tawramba adu program do tawbai yaroi haina athingba pire hairi Assam gi Guwahati dagi asigi pawsisu tamina risiko ichinau mayam Kuki Assam amasung Assam gi su groups UKDA KRA KLA na April gi marida Guwahati da pangthokni toramba thadau gi hun thadau Cultural Festival 2025 pangthokpa yaroi thinglakpadagi thadau Student Association na kanna kandhem torokre panba yabadi KIA na thadau hun asi kuki gi apunba saktam da chauna akaiba pi hairi pesa sigi makhata na lupa 1. Nakanamoram da amuk NSN IM gi magi digi kuki singda warning amaga sulai Laiba warning sina ekhoigi naga ichunau singna khunda laita do leiriba mafam singda illegal immigrants kuki narco terrorists sing laiba yaroi hai khare kaidoni kuki singna thajaruba mahei do adugi mahei saba hore mihing sagi wakhan ta khanduna leiba illegal immigrants kuki narco terrorists singna lan yamna pambanina furup khudimakta lan hobonina changu mafam da hojikti changja pham pidare lengi kuki sing puthai aibado handaki matang siga oire adudi amuka asiki pause tarasi ko kuki na khoi mathakta warning lae asi warning isu tarasi na khoi hujik kadom da chenbagi amuk thorang sila age nafam da asum hanjanna ba honarone Naga area da kuki extremist sing thamjinba yaroi haina NSNIM na phongdorakre Naga miyam na namna khunda laita duna leiriba mafam sing da Border Security Force BSF na kuki extremist amasung immigrant sing bu thamjinba yaroi haina National Socialist Council of Nagaland NSNIM na phongdorakle asida natana
aduga ichinaw mayam marak asida yamna nokningba paw amaga taminarasiko India ki Prime Minister bu picnic minister haina mingthon phangre haibadi Prime Minister haibisidi PM ni PM gi artha di Prime Minister ni adubu aikhoi gi PMC gi artha di picnic minister haina PM haibase picnic minister oirame haibagi wafam su thame asigi paw su matang se khajitang tamina gi si ichinaw mayam Prime Minister na malem gi lebak kaya da koina salaga irang mayok na riba Manipur da hujik phaw satriba karigino haina MP Baikona hangkhre Bharat ki Prime Minister Narendra Modi na malem gi lebak kaya da koina satle adubu irang mayok na riba Manipur da di hujik phaw satre Prime Minister haibase Assam bida PM haibani adubu aikhoi gi Prime Minister asidi picnic minister oiduna leire haina Rajya Sabha gi MP Baikona Parliament ta phongdokre aduga ngasi ayuk Kuki singi mathakta junta army na arrest act tawkhre hairi junta army gi arrest act ta chin kuki narco terrorist singi medical clinic ama kai khare hairi loina na doctor tarama thoi ama su sire hairi sigi pause tar siko kuki noi kai doni noina hujik noina tawzal ba mahi mayam do mathang asum satha ba hore sasalo mahi sing do kadai de mangdori khomjalo noina tawjamal ngatani hujik phangai ba mayam se tar siko arrest act tawpagi pause mo Seyupung mapan adwai da Kuki sing na taba tonjang da military junta na air strike tawkhre Myanmar ki junta army ki air strike ta chin Kuki refugee sing ki medical clinic ama kai khre Dr. Tarama thoi sikre aso open kya yaw khre haide Manipur dagi aduge chinaw mayam paw mata ga tamina gi si luhong ba amadi lana thoram gi sonapung gi akoi bada phamba miyam da paisa thabi gi matang da athing ba thamki ba do adugi matang da ngasi saugut pagi paw mo sulai asigi paw se tamina si aduga marang asida akhoi nomagi sara ta laga sajaba akhoi nomagi suja nomjaraga sajaba akhoi mayam gi oinadi asugumba sonapungi akoi bada phammi ba akhoi gi oja sing amadi kai khumna matik chapa mayam de akhoi na paisa thabagi thoram se lejadaba akhoi na di asi chathabada yamna wajai aduna Hoji thamai ba wafam sida mayam su khajitang khadamina se afam je si haijage aduga asigi paw si su mate amtang isinaw mayam tamina gi si luhong ba madi lana thorom gi sonapung gi akoi bada phamle ba mayam da paisa thaba thingba wamana thamlamba do iol ga punna makhata na khongjang sangsin mena ba haure haina wamana phongdorakre aduga mukai isinaw mayam mi si sanwai khaladi isa se abado adugi paw se su tar si ko mi masa si sanwai khalaga isa si haibadu maina junta army hat kya ina illegal immigrants Kuki narco terrorist na IED bomb phumbagi plan toring aida junta army na kaptharak pada IED bomb phunge na plan tawjaramba illegal immigrants Kuki narco terrorist su kulen chakkhare hairi asigi pause mukta tho asiko kaidoni Kuki noidi mi si sanu ta khanbado aduna nasa asum sibagi masing se walakte sigi pause mukta asiko kulen da nakhoi asum kulen phanguro ko IED plan toramba PDF ama susire haide ngarang Myanmar ki maki kone da PDF ama IED plan tawna bo honaringai da military junta na kaptuna hat kre haide Kuki singi maning tam maraka sida kulen gi paw amatanga hapcharamge Susanpur dagi ama su kulen phangkare haire junta army ga kapna bada Susanpur dagi aphau sajaruba lanjam na pamjaba irang yam na pamjaba mi hat pagi wakhan da ba khanjaba ing tapagi wakhan lejadaba adugumba miyoi ama Susanpur dagi mi na teko makhoi se miyoi haido khare waro biganu Kuki illegal immigrants Kuki narco terrorist ama kulen yo khare hairi sigi pause so tar siko nakal amaram da military junta ka kapna bada KNB ki saikho haw ko wasi sipur dagi Kuki ama sire loina Natana Health Staff Singi 7 Finance Commission Santangi Makada Sakiba Quarter Yauna Mankiba Sida Angakwa Pawi Hauzik Cycle da Health and Nursing Staff Quarter Mari Manga Kakta Ngaire Hingoriba Ataidi Loina Tugaidaga Mapamadugi Kuki leaders Singna Plot Semlaga Yotokre Sakargi Lam Sakargi Quarter Tugaidaga Lanai Lam Yonduna Mayum Sariba Singa Sida Kangpopi District Authority na Yingshin Basu Ude CHC Asida Health Department ka mari lainana thadaki ba sanpham tigat pinaba misu hauzik pawba poktri hairi makha aduga ichinaw mem ikauda maitei gi yum Kuki singna mai thakibadugi matangda FIR pan khare hairi asigi pawsu tamina si adubu FIR pan badugi matangda Kuki leaders singi mingdi amate yawramde micham yumda leiba micham kharagi ming panjan badagi hairiba micham angang singdugi mama singna yaningdaba kayam su phongdokibasu leiri hairi asigi matangda asing wafam kaya ama tholak paso yai haibagi matang da paw ama lai asigi paw se tamina asiko ichinaw mayam
Mathang dai du ning thawtagi wafam khara thamdakhre madudi ikauda maitegi khulmai thabada yawbani haidana mioi kharagi maming kangpopi police cycle na FIR palaga leirabani FIR paliba du da mai thaba yawruba kuki leader amatagi maming yawde sungyaw yawdaba yumda sum leijaba lairik kasu kaya haitaba angang kharak oina FIR adu da panbani mama mapa kuki nupi kharana mamang sahi FIR panba matamda kangpopi SP unaduna complaint tawbadi leikhre haujuk phawbada FIR su kaktre case lokatre crime de senaba mi phaba su leitre case adu ayo Muslim SI amana pairibani hayengwai case lokholokpa matamda aseng ba haidoknaraki gani maramdi FIR panbada yawriba angang seng mama mapa police ta complaint tawba chatpasing aduna kana ikauda maitai yum mai thaba chatli haiba loina khangani aduna ikauda maitai yum mai thabada senaba loina kokhalaki gani senpham leiroi thoina waruningai oide haina iduning thongna thamlakle mani pari mom channel siu yengbiriba mayam punang pui kai khumnajari ichinau mayam 2004 की 24 मार्च ता कुकी सिंगना कार्बी की मथक्ता लंदा खिबा अटैक तो खिबा लेरे हाइरिबा पाव से कुकी सिंगना हौजिक अमतना कार्बी आलोंग संगागा लेबे यारोय हाइना कार्बी आलोंग ऑटोनोमस काउंसिल ना थमीबा वफम सिगी मरमदी मार्च 24 2004 दा कुकी सिंगना इरांग सौगटखिबा लेखिबगी मरमदगी हाइरिबा वफम से हाइबनी असिगी पावसे मपुम फाना तामिनरसी कुकी सिंगना मफम दा चलगा लान सौगटली इरांग हौगटली एबसे असिगी पावसे मपुम फाना तामिनसी इचनाव मैम कुकी सिंगदी यारोय चलुबा मफम खुदिमक्ता इरांग सौगटली एबसे मार्च 24 की 2004 दसु कुकी सिंगना कार्बी आलोंग दा इरांग सौगटलमेबगी पावसे मपुम फाना तामिनसी यावख्रे हाइदे मणिपुरदगी लांजेलक्पा कुकी रिफ्यूजी सिंग कार्बी आंगलोंग दा संगजफम लौबा यारो हाइना तुलिराम ना फोंदोरख्रे मणिपुरदा थोकलिबा कन्फ्लिक्ट असिना मरम ओइदुना आसाम के कार्बी आंगलोंग दा कुकी रिफ्यूजी सिंग नारोन दा लांजेलक्तुना सैदांगफम लौदुना लैबा यारो हाइना कार्बी आंगलोंग ऑटोनोमस काउंसिल KAAC की चीफ एग्जीक्यूटिव मेंबर तुलिराम रोंहांग ना फोंदोख्रे वाफम असे हौकिबा 2004 के मार्च 24 दा कार्बी अमदि कुकी के मरकता थोकिबा कन्फ्लिक्ट अदुबु सही कुन फारकबगी निंगसिंग थौरम कार्बी आंगलोंग की बोकुदा लेबा सारपो तेरोन खुंगंग दा पांगथुकिबा थौरम दा सरुग यारदुना CAM तुलिराम रोंहांगना कोंदोखिबनी रोंहांग थौरम अदुदा हाय मफम असिदा थोगलिबा मखल मखा कयागी क्राइम कया सिंग असि मफम असिदा ममांगाइदगी हौना खुंदा लैतादुना लैरिबा कुकी सिंग चथबा क्राइम नते मणिपुर अमसुंग म्यांमारदगी नारोंदा आयन कायना चंगसलगलिबा कुकी गी रिफ्यूजी सिंग चथबनी महाना कार्बी आंगलो ऑटोनोमस काउंसिल गी CAM ओइरिंगै कुकी रिफ्यूजी सिंग बुकैदंगैदा लम अमदि संगजफम पीबा खक तौरोय कार्बी आंगलो बु ट्राइबल लेन हाइबा याबा ngamloi tribal land ama oirabasu Jharkhand amasung Odisha da leiriba tribal miyamna mafam asida ayaba yaudana khudakta hekta laklaga laisinba yaba haunade tribal unity gi manung challe hairaga mafam amada hekta laisinba yaga ta banati haina mahana phongdokhe mahana makhata na hai mafam asida leiriba village headman singna settlement gi matangda no objection certificate asipi bagi right yamna chauna lei maramaduna mafam asida leiriba authority singna outsiders singbu naronda changsilakpa thingna na bohonaga da bani haina su mahana section wa thamke मणिपुर अदुगा म्यांमार दा हौजिकसु यामना कन्ना खुथोकनरि आइबगी पावसे असिजु तामिनसी मरक असिदा नुआइता पावसु असुम यावरी असिगी पावसु तामिनसी चिनाव मैम अखोय मैम गी तमक्ता ngamkhai ngakpagi tamakta iramdam natana mafam singda ekhoigi athauba mayamna ima leibak amadi ekhoigi maitai singi tamakta thauna phana maitai nungsa athauba kaya mana ekhoi mayam gi tamakta lepe base ekhoi matam khudimakta kawinarisi aduga sigi pause mapum phana taminarasi chinaw mayam Myanmar da akan moong da khut thongna kre ngarang ayu angan badagi hauduna Myanmar da base tawba PDF amadi KN bigi apun balan mi singa Myanmar da lairiba Manipur gi lal holup singi apun balan mi singa tamuda akan moong da khut thongna kre hairi paus na makhata na hai khut thongna bagi thaudok adu da PDF amadi KN bigi maikai dagi mi simina kaya yaw buga loina na asok balan mi kaya su yawram bai haina singlari thaudok adu da Manipur gi apun ba yaw lan mi gi marakta lan mi ani leibaki da mak thawai na ponta pi ki baga loina na lan mi amana makong da sopodagi laikana kre hairi अदुगा असाई लुहोंबा अमदी लाना थौरमगी सोनपुंगी अकोइबदा फमलिबा मियामदा सेन थाबगी थिंगबगी मतांगदा थमखिबा वाफमदो अदुगी पावदुसु मपुम भाना तामिनरसी इचनाव मयाम लुहोंबा अमदी लाना थौरमगी सोनपुंगी अकोइबदा फमलिबा मियामदा पैसा थाबा थिंगबा वामाना थमलंबा दो इयोलगा पुन्ना मखाताना खोंजंग संगसिनमिनबा हाउरे हाइना वामाना फोंदोरख्रे
Wakalon manaba apunba wama kanglepak na lebak mayam gidamak pangthok liba thabak tawramsing mai pak na ngasi sanamahi temple board ta sakle nama yauna pangthokhibaga loinana sanamahi ipai bungo amadi ima ibema anida wama na thawni jaduna tungda tawrakadaba thabak tawramsing mai pakhanbiu haina thawni jakhre haina wama luhongba lana thawronggi sona punggi akoibada phamliba miyamda ka hena paisa thaba athingba thamlamba du ngasidi iyolga punna tawminaduna makha tana khongjang sangsinminaba haure haina kangleipak ki secretary publicity lamdamba salamna press da thorakpa cherol sina haidi cherol sina hai wama na sanamahi ipai bungo amadi ima ibema ni gi maphamda thawni jakhiba adudi wama kangleipak na mamang sahi 2024 gi March 25 numita lamdam asida pangthokpa maruaina luhongba haijang potta ka hena phijang khanba cake inaba khudop pinaba khudop sinaba amadi luhongba lana thoram singgi sona punggi akoibada phamliba miyamda ka hena paisa thabagi chanabi ama mapalomgi chenjau paiba kharana tawrokliba sibu thingnabani hairiba mataw asi lamdam asigi chenjau paiba kharana lamdam asida chanabi amagum chatharakpana lairaba imung kayadi awabana kham thengle masi thingnaba wamagi thomi singna changsinkiba haukiba amadi lamdam asigi naso yamna pamna kiba pungning thawganara kiba numitpu ningsingduna ngasi harau tayamna sakle nama pangthopaga loinana sanamahi temple board ta sanamahi ipai bungo amadi ima ibema anida pamana thawni jakhibani hairi aduga kuki singna ekhoi nagai chinau singna leiba mafamda leiba yaroi haina thamkiba NACM IM na thamkiba wafamdugi matangda pause mapumoina taminarsi chinau mem ke Naga area da kuki extremist sing thamjin ba yaroi haina NSN IM na phongdor khrei Naga miyam na namna khunda laita duna leiriba mafam sing da border security force BSF na kuki extremist amasung immigrant sing bu thamjin ba yaroi haina National Socialist Council of Nagaland NSN IM na phongdor kle asida natana NSN IM gi maikai da ge Central Paramilitary Force sing na Manipur da leiriba Assam Rifles amasung Manipur Police na chathaliba thawong sing ga manana thabak thoram sing chathadana basu khangalagle wafam ase ngara NSN IM na thadorpo cherol amada khangalakibani cherol aduna hai Naga miyam na namna khunda laita duna leiriba mafam sing da India gi leiriba paramilitary force sing na border wang madagi natraga nan Naga mafam sing dagi kuki illegal immigrants sing amata puthok pusin tawba yaroi haina su akanba wafam phongdorkle cherol aduna makha tana hai Manipur police amadi kuki extremist sing gi marakta naron da leiriba mari adu NSN IM gi members sing na leibak mayam da expose tawduna khangankiba leikrabani masida natana Manipur gi ngamkhai paring da leiriba Kamjong district da kuki extremist sing bo Assam Rifles na mafam amadagi mafam amada hongdo hongsin tawbagi thabak sathai haina su phongdorkle marak asida BSF na Susanpur da leiriba illegal immigrants sing bo Ukhrul district ki Litan village transportation tawbagi thawong chathari asida natana Molham kuki village da leiriba kuki militant sing bo BSF na ngak senduna leibagi thawong phawba chathari haina NSN IM na BSF ki mathak na maral sirakle BSF hairiba force asileba asigi ngamkai paring bunga na leiba kanaba security agency amani ngamkai paring ngak na leiriba BSF na kuki militant sing nak na mari thamnariba ase kari karamba aronba agenda laibano haibasi miyam da khangan pham thoi haiba thawong ase India lenga ka haukiba 1997 dagi hauna ceasefire agreement tawduna leiriba NSN IM da singnaba thawong amani NSN IM na India lenga ka chathariba political dialogue asida asigumba security agency singna chathariba thawong asina apanba thokhale haina su cherol asina hairi nakalamorom da kuki militant singu Manipur yauna awang nopokta leiriba mafam kudimakta BSF na mafam amadagi amada transportation tawbagi thabak thawong ase ngasi phawba chathaba leite haina su BSF ki maikai dagi NSN IM da thamlakhiba wafam asibu yaningdaba phongdorokle Myanmar da akanna moong da khut thongna khrei ngarang ayu angan badagi hauduna Myanmar da base tawba PDF amadi KNB gi apun balan mi singa Myanmar da leiriba Manipur gi lalholup singi apun balan mi singa tamuda akanna moong da khut thongna khrei hairi paus na makata na hai khut thongna bagi tawdok aduda PDF amadi KNB gi maikai dagi misimina kaya yawbuga loinana asok balan mi kaya su yawramba yai haina singnari tawdok aduda Manipur gi apun ba yawol lanmi gi marakta lanmi ani leibaki damak thawaina ponta pikhibaga loinana lanmi amana makongda sopodagi laikana khre hairi panba yabadi Myanmar da military junta gi lengak lakpadagi democracy bu pamjaba mioi kaya bu khulai paiduna military junta gi mathakta akan balan chatharakpadagi military junta amadi PDF ani gi marakta akan balan songnaduna lakhibane military junta gi maikai dagi fighter jet phawbu sizinaduna PDF amadi KNB gi mathakta air strike tawduna misimina kaya yawkhiba laikhrabane Manipur da tholibe rang sigi matungdagi Myanmar da
leiba Manipur gi yawal lan missing gi mathakta tattana PDF amadi KNB gi lan missing na landara pa amadi adubu Manipur gi yawal lan missing na handuna numai kapada mamangda PDF amadi KNB gi lan mi kya siduna labukta taduna leibadagi Manipur gi yawal lan missing na khomjinduna aroiba mathau mangam pangthokibagi thautok lai khrabani mafam khangkidrabi chahi humdraga ni thoirom surabi ibemu siduna leiramle Thasi ki tara mari dagi hau ki ba yausang kumai ki mari ni chanba numit thasi ki tara tareta yum dagi thoki ba dagi mafam khangdana lera ki bi masa ki chahi humudraga ni thoirom surabi nupi ama ngarang nungtil Thawal district ki Waithau pata leba tangjang water supply ki mana ki mafam amada sina phangle thawai yaudra haksang wina phang khrabi haladu ki mameng ningombam ibemu chahi humudraga ni thoi mapuroi ba laikhidraba en ibobi kawi Thawal ningombam mayalikai singam lerak tagini mahana mafam khang ki dabagi matang da ma ki imung gi myo singna police ta missing report ama file taw kibaga loinana print amasuk electronic media ki khuthang da phongdoktuna mahaki khongul liduna lakhibani adum oinamak ngarang nungthil tangjeng water supply lairiba mafam adu gi maning thangba sarukta chawrang phut chama gi yankhai rom tamak lapna leiba nga gi farm toramba patkom amagi phum marakta sina tawraga leiram khibani haidi haujuk phawbi oina di mahak matau karamna mafam asida siraga leiram libano haibagi chapchaba maram khangba ngamdre men Picnic Minister Haibadugi Matanga Mapumoina Taminasi Kanana Haikibano Karigi Haikibano Abegi Paudo Prime Minister Narendra Modi Jibu Picnic Minister Haikibadugi Matanga Pause Taminarisico PM Haibadi Prime Minister Haibanate Picnic Minister Haina Haibani and Haikibado Adugi Paudo Mapumpana Taminarisi Prime Minister na malem gi lebak kaya da koina salaga irang mayok nariba Manipur da hujik phawba satriba karigino haina MP Baikona hangkhre Bharat ki Prime Minister Narendra Modi na malem gi lebak kaya da koina satli adubu irang mayok nariba Manipur da di hujik phawba satri Prime Minister haibasi Assam bida PM haibani adubu aikoi ki Prime Minister asidi Picnic Minister oiduna leire haina Rajya Sabha gi MP Baikona Parliament ta phongdokre Tamil Nadu gi MDMK gi MP oina lakhiba Baikona Makhatana Parliament ta phongdokibada Prime Minister asi Bharat ki myoi crore chamaga nifugini adubu Prime Minister na malem gi lebak singda koina sali masikaramba karbar gino natraga mahak malem gi lebak kumbagi Prime Minister oirabra karigidamak misimina mihan mipum kaya thogliba Manipur di satribagi maram karigino mahak Prime Minister ama oibagi mathongni thina pangthokte Manipur si India natrabara haina hangke MP Baikona Manipur si India natrabara haina hangkiba wafam ado unparliamentary oi maramaduna House ki proceeding da record tawroi haina Speaker ki phampham da phamduna chair lawriba Deputy Chairman Hari Bansna haike aduga MP Baikona unparliamentary haibasi karino PM ki thawongna wafam ase phongdokpani haiba wafam House thamke luhongba amadi lana aduga asagi cycle Kuki leaders singna government gi lam amadi government gi sabiba quarter singda capture to bodugi matang da pause mapum hana taminarsi chinau ma'am Atana goes in community health center cycle ki community health center da medical officer CMO amata kuina leiba ngamde loina chenki covid mamang tagi hodaga hojik power cycle gi amakakta ngairaba CHC CMO in charge na puraga chalairi Dr. John Lupeng Khongsai MBBS 2014 based Dibugar University na ngasi pawba MO in charge oina puraga adum chalairi State Health Department tagi qualify oiba doctor amata CMO oina thaba mapam asida ngamdri COVID mamang sahi kharagi mamangda maitai lady doctor amana CMO oina purambani chenkibadagi halakkidre hojik phawba CMO laite community health center amada MBBS na sum chalaiba specialist doctor ama phawba laitaba ase complaint tawinaba misu laite CHC khakta natna health staff singi 7 finance commission santangi makada sakiba quarter yauna mangkiba asida angakwa phawi hojik cycle da health and nursing staff quarter mari manga khakta ngaire hingauriba ataidi loina tugai mafam adugi Kuki leaders singna plot semlaga yothokre sakar gi lam sakar gi quarter tugairaga lanai lam yonduna mayum sariba sing asida Kangpokpi district authority na yingsin basu ude CHC asida health department ka mari lainana thadaki ba sanpham tigatpinaba misu hojik phawba poktri hairi makha satar aduga ichanau ma'am Ekoi yamna suhena khangnariba iduning tho hairiba iduning tho gi page tagi thamakiba yamna maman leiraba amadi yamna maruiba wafam ata lakpa asigi pause so ekoi tamina si chinau ma'am pause hapchara age
Ningthau hairiba PS asina phongdokpagi matung ina miyoibagi wakhal pangal som tarakpa matamda makhal makhagi laina virus sanglai society da su unity cooperation tongnadaba matamda society adugi moral growth hantarai maramdi man can life alone yengbiu Myanmar da thokliba ase Myanmar da khudongthiba taba matamda pitribigi lebak singna mateng pangbadi lairadana saiba ngangba sanction toba ngaktani friendly country ni haina changlakliba lebak sing China Russia India US European Union magi interest changlak pangaktani US na pro democracy kangbuda lan inchilamnaga US ta anoba government amat laki bada Myanmar pro democracy kangbu victim ohere European Union masagi foreign policy lejade US na haiba adu adum follow tawbani khudam haibabu Ukraine da US na support tawba hek lep ki bada Ukraine ge most favorable country ni hairiba European Union NATO kari tawba ngamkige Zelensky gi pungning phathana ba wakara hairaga adum lotion kre European problem is not US problem Asia problem is not European problem US European problem di adum world problem oiri Donald Trump sakar lakchenga US election mamang da iduning tho status ta Henry Kissinger gi wahai US ka yekna ba oibasu patte US ka friend oibasu haitragadi thawai mangani haijakiba aduni hauzik thawai mangli ba si Ukraine amadi Myanmar ni sammanai Manipur gi matang da su kuki jomi maitai gi magi michang da mapan gi state ki mioi sing na ngangi aikoi gi michang da hairakpada aikoi harawi aikoi gi opposite ta hairakpada aikoi nuaite mapan gi music asina aikoi problem solve tobiba ngamgadra ngasi NATO gi lebak singna Ukraine gi Zelensky da asawa nungai taba puning phathabi bagi haikiba adu ningsing biu hoi mateng pangbidraga su puning phawbadi phathabi ba yai New Delhi na tawirakpa ngaidana leiganu aikoi ishan ishabu kanjana ba hingjana ba hona jagadabani no one is free in this world maitai di Congress BJP tawdana makhoi masen launadana leiri aikoi bu Congress BJP na kanbigadoiro amukta wakhal khalu TV da neta singna wangang ba interview ga lawriba discussion ni ka tawriba si songyang yingde maramdi lan horok padagi makhoi gi report card loina ukhre adui saruk leader sing punchinare aikoi mayamna leibak asida santi lakna ba sigumba khara tawwa haure ka hairadi taningba phawrokadra India की policy से तोखाई मखोई की policy सुंग गाइदना लेरगदी public वागने Myanmar da invisible dualism strategic step amakan na chali Myanmar land loidri phawba chatkigani Myanmar land loikibaga Manipur da su land loisinana ba akan be action tarokani foreign policy ga internal security policy ga collide oibagini hauzik phawba Manipur da tangdu leitaba ngamdri ba ase Nehru gi matamda north east langthoklam laga chenki hauzik GOI na wari ba asisu north east kini Karigumba achouba lanjau thorakpa taragadi Chicken Neck haidana Siliguri corridor asi tatkibada India na north east kanba ngamlaroi atopa logistic support piningai lambi leite China India di hauzik su big challenger oiri 35,000 square kilometer gi chauraba India gi lam China na occupy tawraga leiribani masigi mathakta Arunachal Pradesh asi China gi ni haina claim tawba leptri India su China counter tawnaba Tibet ki luchingba Dalai Lama Himachal Pradesh ta mafam piraga lehli basani free Tibet support tawri Kaladan project asi North East ki alternative route oina ba Congress ki matamda plan tawrambani Indo-Myanmar friendship road asi su Congress ki matam gini India ki foreign policy asi US kumna sakar ama hek lakpada khudakta sense tawde continuity process oi Congress ki matam ki policy da matam chana loisil hauda ba asoiba laiki ba ase matam ki sakar na improvement tawnana ba hona duna chatpani khong nama puthaki ba soi ki ba sing chumthoktuna improvement laina ba hona ba asi khwaidagi luri ba ase 1971 Indo-Pakistan war da changlakliba Bangladeshi Singh Tripura Assam West Bengal da problem oiri Myanmar gi 8888 Beijing da changlakliba Myanmar refugees singi problem hauzik phawba oiraga leiriba asidagi hindoktuna pro democracy movement lan asida changlakliba refugee gi problem sing asi handle tawba araiba oiroi India gi Myanmar gi manung da thadariba investment time energy labor sing asi ki mahut hanjinba pamli strategic points sing asi control tawba su pamli external and strategic move khara lona natraga phongna chaliba maramna home ministry na internal security gi NRC boundary fencing border area free movement regime gi wafam dele tawali aikoi langthoktana nungai thoktana laithokpa yaroi GOI gi strategic move khangadabani policy khangadabani Myanmar gi haujiki tawriba lan asigi matang da mamut tana khangadabani government policy khangbaga iroinana chaminaba ngamlagadi aikoi da support favor opportunity phangani aikoi gi mi siraga aikoi da nungai taba phawi yeknabagi mi siraga aikoi da apenba phawi makoi da chu chap manaba feeling phawrongani aduna control yourselves Manipur da majority oiriba maitaina Manipur da khundariba furup sing asi masak khangdaba wari likhun thidok
थोक्तबा हाइबा असि मैतगी ख्वाइदगी असोइबनी मणिपुर कुंदारिबा कांगलुप खुदिंगी हौरकफम कल्चर बिहेवियर एनवायरनमेंट लैंग्वेज खंगदबनी पिक्रबा ब्रिटिशना इंडिया लौसेलमलिबा असि अतैना नते मखोइना चलुबा खुदिंगदा मफम अदुगी कल्चर एनवायरनमेंट बिहेवियर लैंग्वेज लोइना तम्मी अमदी रिकॉर्ड मेंटेन तौरगा एप्लीकेशन तौनना बहोनाई मरम अदुना मफम अदुगी मियोइसिंगा यामना नकना चाना चिनना लोइनबा ngami knowledge information share tौबा ngami अकोन बदा कंट्रोल तौबा ngमखि ब्रिटिश सिंगना थंबिनम्बा अकाउंट रिकॉर्ड सिंग हौजिक फावबा ऑथेंटिकेट रेफरेंस ओइना सिजनबा यावरी लान असिगी हौरकफम खंगलगदी लान असि लोसिनबा होनबा पीस लांगनबा होनबदा अचौबा मतेंग ओइरगनी हाइबा वफम पोंगदोगली इचनाव मैम वीडियो से ngasiगी matang asiga loisanjarege video se ga soiran yaukhiba kya lerega sungak pi waina pari mom channel la yengbi diba मैम पुना के फम दे इकोक नोंजरी कांगले पाकना याइ फरे इबदो पाखंग मने याइ फरे